Hello. Play Store mayam PUBG fanganing bayargadi sigida maram khar lay. Si aigidi PUBG Play Store da hujik fangi new update irangle new irangle da hujik fangi aigidi. Do mayam gisu fanganingagadi sida setting nung ting de changaga khara khut sa khara yawbiu aduga soidana fangani. Si kaim tawroi ko aigi yanang taksage sida account changbiraga yengu sida aigidi United States lay ko mayang witi soidana India da layramgani sije onthokpiyo si onthoba matungda soidana yagani adu onthokpudi Play Store da onbi yaroi ko browser da changbiyo nadrana Chrome da changbiyo aduga onthokpiyo adu natragadi onbada farak tagani onfam leiroi ko browser gum tai changdragade suksoi soidana onthokpiyu sigi browser dagi United States onthokpiyu aduga soidana phangbigani